ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯍꯤ 10 ꯑꯩꯈꯣꯏꯒꯤ ꯄꯥꯎꯡ ꯑꯦꯟꯕꯤꯔꯦꯅ ꯄꯥꯝꯕꯤꯔꯕ ꯃꯇꯨꯡꯗ PR ꯂꯩꯁꯟꯈ꯭ꯔꯦ ꯏꯔꯥꯡꯁꯤꯒꯤ ꯃꯅꯨꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯡꯖꯃꯩ ACꯗꯒꯤ ꯈꯪꯍꯧꯗꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯍꯥꯄꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯄꯨꯡ 3ꯗ ꯐꯝꯒꯗꯧꯔꯤꯕ ꯃꯤꯐꯝꯗꯨꯗ ꯑꯩꯈꯣꯏ ꯑꯣꯕꯖꯥꯔꯚꯔ ꯑꯃ ꯊꯝꯈꯤ ꯑꯣꯕꯖꯥꯔꯚꯔꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯑꯀꯥꯟꯗ ꯀꯔꯝꯕ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯍꯥꯄꯛꯏꯕꯅꯣ ꯃꯁꯤ ꯀꯨꯀꯤꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯨꯕ ꯃꯈꯣꯏꯅ ꯋꯦꯜꯀꯝ ꯇꯧꯈꯤꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯃꯗꯨꯗꯩꯗꯨꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯗꯕ ꯀꯨꯀꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯃꯗꯤ ꯃꯩꯇꯩꯒꯤꯁꯨ ꯈꯪꯍꯜꯂꯝꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯝ ꯍꯥꯄꯛꯄ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯃꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯒꯤ ꯅꯦꯝꯆꯥꯛ ꯀꯤꯞꯖꯦꯟꯗ ꯗꯤꯄꯨꯇꯤ CM ꯑꯣꯏꯅ ꯍꯥꯞꯈꯤꯕꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯔꯣꯝꯗ ꯑꯣꯏꯅ ꯊꯣꯛꯍꯜꯂꯕꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯊꯥꯕꯕꯨ ꯑꯣꯏꯔꯣ ꯈꯨꯠꯂꯥꯏ ꯀꯥꯞꯍꯟꯕꯕꯨ ꯑꯣꯏꯔꯣ ꯉꯔꯥꯡꯃꯛꯇꯁꯨ ꯀꯥꯞꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯃꯅꯨꯡꯗ ꯇꯝꯄꯥꯛꯇ ꯀꯥꯞꯄꯝꯕ ꯑꯣꯏꯔꯒꯗꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯐꯥꯈꯤꯕꯅ ꯍꯥꯟꯒꯅꯤ ꯃꯗꯨ ꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯤꯂꯤ ꯑꯦꯔꯤꯌꯥꯗꯗꯤ ꯑꯩꯈꯣꯏ ꯂꯣꯁꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯅꯦ ꯑꯦꯛꯖꯦꯛꯂꯤ ꯃꯁꯤ ꯍꯥꯏꯃꯟꯕꯁꯨ ꯊꯣꯛꯂꯣꯏ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ CM ꯍꯥꯞꯄꯤꯔꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯀꯨꯀꯤꯒꯤ ITPꯁꯤꯡ ꯃꯅꯥꯛꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯔꯨꯕ ꯆꯠꯂꯨꯕ ꯃꯍꯥꯛꯅ ꯍꯥꯜꯂꯦ ꯍꯥꯏꯕꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯑꯣꯏ ꯍꯥꯏꯕꯒꯤ ꯍꯥꯄꯛꯄ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯤꯃꯇꯪꯁꯨ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯀꯦꯁꯣꯔ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯕ ꯑꯃꯈꯛꯇꯤ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ CMꯁꯤ ꯅꯤꯝꯆꯥꯛ ꯀꯦꯟꯗ ꯄꯤꯔꯤꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯔꯝ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯕ ꯀꯩꯁꯨꯝ ꯂꯩꯅꯁꯦꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯀꯩꯅꯣ ꯊꯣꯏꯗꯣꯛꯄ ꯉꯁꯥꯏꯒꯤ ꯂꯤꯗꯔ ꯑꯣꯏꯕꯁꯤꯗꯤ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯃꯔꯝꯕꯨ ꯆꯥꯔꯒꯗꯤ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯐꯥꯔꯁ ꯅꯠꯇꯦꯀꯣ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯁꯤꯅꯔꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯃ ꯑꯩꯈꯣꯏ ꯅꯥꯌꯛ ꯑꯩꯅ ꯐꯤꯂꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯝꯇꯥꯏꯝꯁ ꯌꯦꯡꯈꯤꯗꯅ ꯅꯥꯌꯛ ꯐꯤꯂꯝꯗꯨꯗ ꯑꯅꯤꯜ ꯀꯄꯨꯔꯅ ꯑꯃꯦꯁꯄꯨꯔꯤꯗ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯤꯜ ꯀꯄꯨꯔꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯤꯄꯣꯔꯇꯔꯅꯤ ꯅꯠꯇ꯭ꯔꯥ ꯔꯤꯄꯣꯔꯇꯔꯅꯤ ꯃꯥꯅ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯀꯥꯟꯗ ꯑꯃꯦꯁꯄꯨꯔꯤꯅ वन डे आप चीफ मिनिस्टर बन कर देखो हाइद्रा अदुदा नंग नोंग खतंग नंग चीफ मिनिस्टर ओइरगा येंगो कमाय तब येंगो हाबदा मदुना सुसाइगी यानिंग ओइरगा येंगे यान ओइखिबगी मकरम लेदना हुजर लेदना प्रमाणे अदुदा साइगी मनुंग ओइरा कांदा लेरमि जमेला म्यामिंदु लोसलबदा बुमाना मु हाना चीफ मिनिस्टर फॉर्मर चीफ मिनिस्टर दो कोइ कनदो साइगी अमेसपुरी दो स्कैंडल म्याम सेनबगी द फार थामिदना पोदमो असी मणिपुर थोइबा कोइ पॉलिटिकल सिनेरियो जिसना कोइ ngani ओइदा बादि सिना हाम नते इंडियागी लेरिबा सागी मेलन गी लेरिबा दुमा पॉलिटिकल स्ट्रक्चर सि कोइ फिल्म दो पुथोक्तन उतना म्याम खो उरेबको अदुना हाजि कोइ हाजनिंग सि तमो खेमचान सि मासी अदुम खरा तवि को खरा तवि हाबदि मंगोंदा सागी ngangningba sakningba natragana mana tawning mathok ta leibasi leader of project su adum khara adum magi tawning ba pote tawba ngam mi hai tare maji ko aduna sai raisa khoina kupra yengba yari ji order kishor se hadak urkulda kam urkul chapa matam da mana ka popi si runda kholi tan gi da khogi kuki gi relief kem sang matang dum ko myam na dum phang ngana ki pramani ko adum nganai myam nganai ma great adum khoi adum thona phani pani adum hai adum moi kuki kamuna su maram sana lakpiram badu adum pen da adum phungku yawi natra den tawutabu maram sagera saroira lambi thokera thoira magi thawam sa oiraga su masang changure ma jintra chang oi chanam ngam me ma ji ko aduna ngasagi hoi bangon da tongan by spirit ama thona ama yawu du budi khoi am thagali tawutau sai area si ngasagi tangai pa center gi luching basina khoi gi tang kupna yengbra yengdabra habadumadi questionable leyba order ke shoko anokoi leiba leader singina sina pharani transmai tawrasi da kamai tawi yari gi gaisi order ke shor manung da magidi manung da sagi sum thagan rakpada khoi tamok khem chansi khoi khagi ga selaga dangi ga selaga khoi moi RSS ke kenoma photo khoi uju ui ko order ke shor ayam manung da kai khale ramgani program khara ko adum mod khoi khangjadre ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯁꯛꯁꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏꯅ ꯏꯁꯥꯃꯛ ꯌꯥꯎꯁꯤꯜꯂꯨꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯃꯣꯏꯗꯤ ꯇꯉꯥꯏ ꯐꯗꯅ ꯈꯔ ꯈꯤꯇꯪ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯂꯩꯖꯔꯤꯕ ꯐꯤꯕꯝꯗꯨꯗ ꯈꯔ ꯍꯦꯟꯅ ꯂꯨꯞꯁꯜꯂꯒꯗꯤ ꯀꯣ ꯐꯔꯦ ꯒꯨꯗ ꯍꯥꯏꯗꯨꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥ ꯉꯥꯡꯉꯨꯔꯒꯅ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥ ꯍꯥꯏꯔꯨꯔꯒꯅ ꯑꯦꯟꯇꯤ ꯏꯟꯗꯤꯌꯟ ꯑꯣꯏꯅ ꯎꯕꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯐꯤꯂꯤꯡꯁ ꯑꯃ ꯑꯗꯨꯝ ꯎꯍꯟꯕꯒꯤ ꯇꯥꯏꯞꯁꯨ ꯂꯩꯗꯅ ꯄ꯭ꯔꯃꯥꯅꯤ ꯑꯗꯨꯅ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯀꯨꯞꯅ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯈꯦꯝꯆꯥꯟꯗ CM ꯁꯤꯟꯅꯕꯁꯦ ꯀꯩꯁꯨ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯔꯅꯤ ꯍꯥꯏꯅ ꯂꯧꯕ ꯗꯤꯁꯤꯖꯟ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯗꯦꯟ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯕꯨ ꯑꯩꯈꯣꯏꯒꯤ ꯅꯦꯝꯆꯥꯛ ꯀꯤꯞꯒꯦꯟꯗ ꯗꯤꯄꯨꯇꯤ CM ꯁꯤꯟꯅꯔꯤꯁꯤ ꯉꯥꯏꯗꯅ ꯄ꯭ꯔꯃꯥꯅꯤ ꯃꯉꯣꯟꯗ ꯗꯤꯄꯨꯇꯤ CM ꯁꯤꯟꯅꯔꯤꯁꯤ ꯃꯔꯝꯁꯤ ꯁꯥꯎꯕ ꯊꯦꯝꯅꯕꯒꯤ ꯁꯤꯟꯅꯔꯤꯕ꯭ꯔꯥ ꯃꯔꯝ ꯆꯥꯏꯅ ꯁꯤꯟꯅꯔꯤꯕ꯭ꯔꯥ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏ ꯂꯩꯔꯅ ꯁꯤꯟꯅꯔꯤꯕ꯭ꯔꯥ
natra mawon kai gumba kari erena da sindai na du question number du lebro but koina ujai sindi nimja ki gen gumba da ngasai deputy cm sin na baze koi matang chade maram chade ko haning ebuko adubu leidibu court issue da chari issue da sawba themana bagi da mak ko adum to man por su du ebuko aduna si mawon sa man deputy cm sin na ko je kana hani amana su magi leader ma leader ma ha da center ki luching basin loning ba decision ko ya dum ha bi yawi da ma yamtra one voice na hai ne bu ma do adi sauna ba mungna ba den amana sai ko ka chung ai je man oi da ko to kani gan hai ba den man oi ko to kani hai ba je ma mang da haidra ba do ko manung da ko na sum politically ko na le le ba gi ma sa si ko na ko na yeng da sai gi ai gi tim no oi dra ga di ko tue oi jain to ni ga je ko dum tai ba ko mar ko ngana ba ko machin gi ta dra ga su रिमोट ना सुनता बनी को अदेन अंदर ती कोई मोंग ता लगा ती कोई रिजाइन तो करो बनी गाइड है बस कोई ताई बको अदु सेंटर की लुचिंग बसिना कवर का नंगा सिटी का है नी साउंड ना मुंगना बदी लाय दना ngarang tv mang da dum ubi le dana me amako ubi le dana sauna ba adai den pen da la ngarang tv news da interview ma sam sa ubi da dum ka shu kai de yam tik chare ko le kana no phonu le dana me am chitra sauna na loi gre mungna gi ba loi gre adu ai to kani ai khoi na pam ba si ya da ko to kani ngai ma so phong ngam ba sing do ona te na ha ju ti ka hai ni ai gi mini ma gi mini team a b c ga le khidre ji tra loina he was going to the great manager ma ji phare khole ne chana re ji tra andana singani ga oide si di aduni ga gi political party singi masa si center gi lusing basing gi ba kholon da le kholon ji moina longning ma disi logo da ko ma ha ji gi duni lan ji moina lusing to ku lusing bi ai ko sangdan gi ju ku lai sangdo lo ju ku lai de sarkar ju popular government sem sem da ba ju ko ma ha ji gi duni ko popular government sem sem da ba ku lai one day no mo to wa ngam sem ju ko ai di mo ngam gi ngam bi to du ne matra aduna lai pusak se ko ka singani ga oide यार मतिक चाबा मंगोंद ओबे याबा नत्रगना मदुदि दंग सगी एदुगुंबगी मंगोंद ओबे यारिबा कनो से सगी क्राइटेरिया में हमने सी गाना 1 by 1 point पीदन खोद नै नबदि ओरम दो मांद्रे को ओरम दो मांद्रे अदना खै मतिक चाबा से मान ही वाज द बेस्ट एंड हाइबगी फुजु ओरम दो मांदि को अदुम मयाम सी मरत माना खतंग तौरगदि को माना खतंग गांगगदि मासे तो कम्युनिटी सिंग अखोय अदुम तोरो खदानाबा लोइमिनबा समिनबा मयाम मोरि सना खपजे दम ख उइ आइना दम तौरिब्रा नत्रगना अमजु यामना इगो जो वाखना रे दि मोन तो खिनलजी खिनलिब्रा को अमदि ओइ रहने उदर केसु गदना अखोइना एकता मंगोद चाप चाना मंगोद सागी सिमकी क्वालिटी जी याव खोदन तो ने हाबदु मोक्ति कोइ हाजिन दे को हाइनिंग दे मरमदि लेने मोइ मसेंगी मनुगी प्रोटोकॉल मोइ मनुगी लेनरि बगांग सबै म्याम जे कर हानि याम वांग रे हबति नत्रा अदना अखोइना मोइ पर्सनल कनो जे कोइ याम कन कुतना कोइ उद्रगसु मी मन कोइ यम तन दम सिना फरानी न मन देसला पदो दुनी अदुवा गनिया ओइदबा थमो खेमचांदा सेम सिनबदा गनिया ओइदबा सुमाइना क्वाइदि गनिया ओइदबा हाय हारगना कोइ निमचाकि गेन डिप्टी सेम सिनाइजा सिदिन गनिया ओइदबा गनिया ओइदि हाबो गनिया ओइदबा सुलित्रे नत्रा अदना तौबु तौरगदि सिंगातनि ओदरा केसोदना थेमाखिनी ai paulina hakipsiu paulina ga ko leja manga su mogi matik chaba ra tra paisa dani khang de tra mogi phamama ko oren chairman guma sina ko sai pramani ko kata matik chaba chairman ma ko minister pa hautre har ba ta chairman kra mong ta chairman ma ni ko sina bi ro mo de tra adum ngangam baje favorite mo mino to sogin ra ga mo mino ko ta ra ga dum phare da ga haktu ne ba ko ana mo hangai ta le demand manipur irang tholi ba manipur crime to rising di atai kai mo eram dre ko atai kai mo eram dre मोगी करानी अगांग निगाई कनमन नमो अहाव चाय नको अदुगी टाइप ता खतंग निगाई तौरगा कईगम खर फंगना होनबगी मामी मो ओइरम हेबा सुमदि खोइ जाय साइड लाइन खांगे दुगा बरका पीआर थमजली सिदि पीआर सि लेहलगा चिंग तम अनि दंग सागी तौरिबा जबेला मैम खोइ तोंगरि मैम पाइ खुलाइ मैम जे लखर न होनबगी दुगम एरनाम द मै अदम तौ पोन खोइ मैम हेना लाइ द प्रमाणे अजि लोरे निगाम लाखरे लेट्स सी यंग तारे होजि को अना जि खोइ आजि निंगि सि गनि ओइदे को मोदा सीएम सिनरे अदुना फंगौद्रे अदाना फंगौद्रे कसु गनि ओइदे मरमदि खोइ फंगौदब कंबु अखोइना फंगबा याइना पानब कंबु सिंदो मै फम थादोक्तुना तोपर तोक्ते रत्रा कई लाक्तुनदि खंद्रि को अखोइ हजिबौकी स्टेज को यारिंद्रे खोइ तुए हाइब को उद्रि बंद्रा ना खोइ होरे वसक लौर मतुंदा मखा ताना मनुंद कई लांगतुनदि खंद्रि लांग तबसु याइ को मरमदि साइ हाइजबदो इलेक्शन नोखिंगे दो इलेक्शन मथंग इलेक्शन मा दो कोइ थोंग थिरा लेरे बजुत्रा अदना इलेक्शन मा थेना दो लेरबनिना सावबु मो त कोइ पाक्थना रगा कोइ लोकेल एमएलए एरिया द फंगी लोगो दो पैसा अदगी काहौ दो थिका मैम की पैसा अदगी कना कना थवकर कौन कुसियारी प्रमाणी को थवकर बरम कौन कुसियारी अदि पैसा नुसा तासल गान द पोतो इलेक्शन मा थेना याना कुत करोड़ तारा am कुटुम पाइन होना हो रसी मैम जे अदु वक्ति वांगन रम सि याना को याना रसी को कायना हम चलो हिजै प्रमाणी को
ꯑꯁꯤꯅ ꯃꯣꯏꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯄꯣꯠꯇꯨꯅꯤ ꯑꯗꯣ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯅ ꯄ꯭ꯔꯖꯥꯒꯤ ꯂꯩꯉꯥꯛ ꯑꯣꯏꯒꯗ꯭ꯔꯥ ꯃꯁꯥꯒꯤ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁꯇ ꯂꯩꯒꯗꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔꯒꯤ ꯂꯩꯉꯥꯛ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯀꯣꯏꯁꯟꯅꯦꯕꯜ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯔꯤ ꯍꯧꯖꯤꯛ ꯊꯕꯛ ꯍꯧꯗ꯭ꯔꯤꯗꯅ ꯊꯕꯛ ꯍꯧꯗ꯭ꯔꯤ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯃꯤꯌꯥꯝꯒꯤ ꯄꯥꯝꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯕꯗꯨꯗꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯀꯣ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤ ꯑꯦꯝ ꯁꯤꯟꯅꯔꯛꯄ ꯑꯗꯒꯤ ꯑꯃ ꯁꯤꯟꯅꯔꯛꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯀꯣ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯅ ꯌꯥꯝꯅ ꯍꯦꯟꯅ ꯀꯨꯞꯅ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯌꯦꯡꯗꯅ ꯄ꯭ꯔꯣꯐꯥꯏꯜ ꯌꯦꯡꯗꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯣꯏꯗꯅ ꯃꯇꯤꯛ ꯆꯥꯔꯅꯤ ꯈꯜꯂ ꯇꯧꯔꯕꯅꯤꯒ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯑꯩꯗꯤ ꯑꯗꯨꯃꯛꯇꯤ ꯊꯥꯖꯗꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯃꯁꯨ ꯅꯤꯡꯉꯥꯏ ꯀꯟꯅꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯣꯛꯑꯣ ꯑꯃꯁꯨ ꯇꯣꯛꯑꯣ ꯑꯗꯣ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯇꯧꯐꯝ ꯇꯧꯔꯅꯤꯅ ꯑꯗꯨꯝ ꯂꯧꯕ ꯐꯤꯔꯦꯕꯅꯤꯅ ꯀꯣ ꯑꯗꯨꯝ ꯆꯠꯇꯥꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯉꯁꯥꯏꯒꯤ ꯅꯤꯝꯆꯥꯛꯀꯤ ꯒꯦꯟꯗ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯁꯤꯟꯅꯕꯁꯦ ꯍꯥꯏ ꯑꯦꯔꯤꯌꯥꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯣꯏꯁꯟꯅꯦꯕꯜ ꯃꯌꯥꯝ ꯂꯩꯀꯣ ꯀꯣꯏꯁꯟꯅꯦꯕꯜ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯀꯣꯏꯁꯟꯅꯦꯕꯜ ꯃꯌꯥꯝꯁꯤꯡꯁꯦ ꯏꯟ ꯗ ꯏꯟꯇꯔꯦꯁ ꯑꯣꯐ ꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯤꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯇꯤꯛ ꯆꯥꯕ ꯇꯣꯉꯥꯟ ꯊꯝꯃꯀꯥꯟꯗ ꯁꯤꯟꯅꯔꯤꯕ ꯗꯥꯏꯇꯗꯣ ꯐꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯔꯀꯥꯟꯗ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯗ ꯄꯋꯥꯔ ꯄꯥꯏꯁꯤꯜꯂꯒ ꯑꯆꯧꯕ ꯄꯣꯠ ꯑꯃ ꯄꯥꯏꯁꯤꯜꯂꯒ ꯑꯩ ꯑꯗꯨꯅꯦꯅ ꯂꯩꯔꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯑꯦꯒꯦꯟ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯃꯤꯆꯝ ꯍꯥꯠꯅꯅꯕ ꯁꯤꯚꯤꯂꯤꯌꯟ ꯍꯥꯠꯅꯕ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯑꯗꯨꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦꯕꯀꯣ ꯑꯗꯥꯏ ꯑꯦꯔꯤꯌꯥ ꯑꯗꯨꯝꯇꯪ ꯑꯩꯈꯣꯏ ꯀꯨꯞꯅ ꯌꯦꯡꯕ ꯆꯪꯉꯦ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Okay.